KWAKTA SERICULTURE Training Center the LEIBA PRE-FABRICATED home the LEIRAMBA ANGOM PREMKUMAR na MASHA MATHANDA THOURI YANDUNA SHIJAKHIBA THOUDOK ADUGA MARI LEINANA United Committee Manipur UCM MOIRANG Unit ki MEEHUT singna relief camp ADUBU SHENNARIBA Committee ki CONVENOR IROM IBUNGO AMADI Inmate Shing Unnaduna Wari Shanakhre Haina Ucm na Thadorakpa Cherol Amana Phongdorakli Cherol Asina hai Wari Sanaba aduda Committee CONVENOR IROM IBUNGO na UCM ki thomi sing da Phongdorakpa gi matung inna Leikidraba ANGOM PREMKUMAR gi apokpa diabetes patient ni mahak hojik relief camp ta leiri amadi PREMKUMAR ki loina bi eczema naduna leire mahak ki machanupi anisulai imung asi leita lairan henjilakpa amadi ana aye kaya asibo laikna ba honabada senthok lambi leitabana awaba kaya mayok narakpadagi PREMKUMAR masa mathanda sijakhibani haire asigumba laibak thiba thongdok sing asi makha tana thoktanaba relief camp ta leiriba singi senthok lambi amamam lehanaba mari leinaba singna sinbiyo hangduna leiba labuk singna matam matam gi oiba mana masing thanduna masagi senthok lehanaba pambai amam pibiyo hainasu irom ibungona phongdorakhi haire Unaba aduda leikidraba ANGOM PREMKUMAR gi imung manungda UCM gi maikaidagi angamba mateng su pangnamki hainasu Cherol asina makha tari